ꯈꯨꯔꯨꯝꯖꯤ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯜꯂꯛꯏꯁꯤ ꯃꯌꯥꯝ ꯁꯒꯣꯜ ꯎꯇꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯆꯝꯕ ꯆꯥꯔꯣ ꯅꯁꯥ ꯅꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄꯗ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯎꯇꯤꯁꯨ ꯆꯥꯔꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯑꯣꯏ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯩ ꯀꯩ ꯍꯥꯏꯔꯣ ꯁꯤꯗ ꯕꯣꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯑꯂꯨ ꯁꯣꯛ ꯕꯣꯔꯥ ꯑꯗꯨꯗꯒꯤ ꯕꯣꯔꯥ ꯀꯌꯥ ꯃꯌꯥꯝ ꯎꯠꯂꯛꯀꯦꯕ ꯍꯣꯝꯃꯦꯗꯅꯦ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯕ ꯃꯩ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯆꯥꯛꯁꯦ ꯐꯖꯅ ꯂꯥꯝꯃꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯔꯦꯕ ꯅꯁꯥꯗꯣ ꯅꯣꯏꯈꯠꯂꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯆꯤꯟꯖꯥꯛꯇꯣ ꯌꯦꯟꯒꯨꯝꯕ ꯆꯥꯔ ꯁꯨꯝ ꯂꯩꯕ ꯑꯊꯥꯎ ꯁꯨꯝ ꯆꯥꯔ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯆꯝꯕꯁꯨ ꯈꯔ ꯑꯆꯝꯕ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯆꯝꯃꯉꯥꯗ ꯄꯨꯠ ꯍꯥꯏꯁꯦ ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯕꯤꯔꯌꯥꯅꯤ ꯇꯧꯁꯤꯔ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯍꯟꯁꯤ ꯀꯃꯦꯟꯗ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯗꯨꯗ ꯍꯧꯔꯁꯦ ꯇꯧꯔꯁꯦ ꯍꯥꯏꯗꯔꯣ ꯌꯥꯔꯦ ꯑꯣꯀꯦ ꯍꯧꯔꯁꯦ ꯎꯇꯤ ꯆꯧ ꯆꯥꯗ ꯀꯨꯏꯔꯦ ꯍꯣꯏ ꯎꯇꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯍꯥꯎꯋꯦ ꯑꯩ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯊꯣꯡꯕꯁꯦ ꯂꯩ ꯈꯪꯗꯦꯕꯗꯣ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯃꯥ ꯊꯣꯡꯉ ꯆꯥꯕꯗ ꯈꯪꯈ꯭ꯔꯦꯕ ꯑꯗꯣ ꯍꯥꯟꯅ ꯎꯇꯤꯁꯦ ꯑꯅꯤ ꯈꯛꯇꯅꯤ ꯁꯤꯗꯤ ꯑꯣꯟꯂꯤ ꯑꯁꯪꯕ ꯑꯉꯧꯕ ꯑꯃꯒ ꯑꯗꯣ ꯁꯤꯁꯨ ꯑꯉꯧꯕꯅꯦ ꯑꯗꯨ ꯁꯤꯅ ꯍꯋꯥꯏ ꯇꯣꯉꯥꯟꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯉꯥꯛꯇꯪ ꯆꯥꯔꯦ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯣꯏꯈꯠꯇ꯭ꯔꯤꯁꯦ ꯃꯔꯝ ꯍꯪꯉꯤꯑꯕꯀꯣ ꯑꯗꯣ ꯃꯔꯝ ꯑꯇꯩ ꯅꯠꯇꯦ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯕ ꯅꯣꯡꯉꯥꯜꯂꯤꯉꯩꯗ ꯑꯌꯨꯛꯇ ꯅꯨꯡꯗꯥꯡ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯀꯩꯝ ꯆꯥꯔꯔꯣꯏ ꯈꯤꯇꯪ ꯆꯥ ꯇꯣꯛꯑꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯅꯤ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏ ꯈꯛꯇꯪ ꯇꯧꯕ ꯅꯠꯇꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯈꯔ ꯇꯧꯔꯒ ꯃꯥꯏ ꯆꯥꯕꯅꯦꯕ ꯆꯥꯄꯀꯦ ꯑꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯌꯥꯝ ꯍꯪꯉꯦꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯍꯟꯗꯛ 10 ꯀꯥꯏꯅꯦꯕꯀꯣ ꯍꯦꯔꯣꯔꯥ ꯃꯦꯇ꯭ꯔꯤꯛ ꯍꯧꯖꯤꯛ 10 ꯀꯥꯏꯅꯦ ꯃꯊꯪ 10 ꯊꯥꯗꯣꯏꯅꯦꯕ ꯃꯊꯪ 10 ꯊꯥꯗꯣꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯑꯍꯟ ꯆꯤꯡꯉꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤꯌꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯏꯗꯤ ꯀꯨꯏꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯗ꯭ꯔꯤ ꯉꯥꯏꯔꯤꯕ ꯊꯥꯗꯣꯏ ꯅꯠꯇꯕ ꯑꯗꯣ ꯑꯂꯨ ꯕꯣꯔꯥꯁꯦ ꯍꯥꯎꯋꯤ
야. 싹도 안 됩니다. 자. 그래. 싹도. 어. 이 싹이 안 나면. 그래 아직 짝지 얌 합tam해봐 그게 어디? 해봐. 야 아니야. 야만은 오씨. 야. 양 어떻게 봐. 야. 이때 또. 그래서 왜? 어머가. 이거라. 해봐. 세대 두대. 맘 ai ra gì vậy? Có 이번에는 달로 엄청 비대요. 아, 맞아. 파즈데 두디는 또. 누가 또 이제 파파래. 나도. 자, 지금 밥이 다 나네. 거의 음식 아니야. 거의 다 이반이야. 네, 아. 엄청 맛있는 게. 야판이 야리자 맛있다래. 그래, 이제 뻥 그래 보여. 그러니까, 근데 최대 하지 마시고, Đi mà một cái chuyện. Làm là có chấp bám hàng nghề bảo đó. Có chơi từ cái video này mới tầm đó. Bắt sang đến mà tầm như gì? Hay để 장대 보고 불러 상담. office cao chấp nó này đó. Cái chủ题này cũng được. 이게 무슨 거? 열었어. 너만 거의 지금 싸버려거든. 아직이 아침에 대장 하고 해보디. 거의 얘는 하고 죽고 스마이 또 하고 죽고. 마을 동안에 클럽만 해봐. 지난 아sam보다 아다 얘는 하고 해. 능 죽었는데 능 짜까 능 기억하면 하고 해야지 미 기억을 다 미기도. 너 compare 때문에 아니지. 너 좀 야구에 너시 탐하게 너시 라이 다도 하게 봐. 살아간 라이 다도 그래도 맘 실례라도 ngasi lo senjage to ma'am lo kini video si bo ahan ba yin video si dana like share subscribe to biramo. adu ma'am bera kan nem bera mo to ki tha ba kom to re ha ji uji thong sa ji to wan mane thai pak mane to hawai thong so to do ngasi ki to ma'am than video sing si ki Bye bye.